ꯐꯅꯤ ꯃꯥꯅꯤꯅꯦ ꯏꯃꯥ ꯂꯥꯛꯏꯔꯣ ꯁꯤꯗ ꯏꯅꯦ ꯁꯤ ꯂꯥꯛꯏꯔꯣ ꯄꯨꯟꯁꯤꯕ ꯂꯐꯨ ꯃꯈꯣꯡꯗꯤ ꯈꯔ ꯁꯦꯡꯇꯣꯛꯑꯣ ꯁꯤꯒꯤ ꯄꯨꯈ꯭ꯔꯤꯗꯩ ꯉꯥꯁꯦ ꯁꯣꯝꯗ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯊꯣꯛ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥ ꯁꯤꯗ ꯁꯨꯝ ꯂꯥꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯥꯏ ꯀꯥꯏ ꯆꯠꯂꯨꯕꯅꯣ ꯂꯥꯛꯇꯕ ꯀꯨꯏꯔꯦꯅ ꯂꯥꯛꯏꯅꯤ ꯌꯥꯝ ꯁꯣꯡꯖꯜꯂꯝꯃꯦꯅ ꯅꯪ ꯁꯦꯡ ꯈꯣꯠ ꯇꯧꯗ꯭ꯔꯕꯣ ꯁꯦꯡꯉꯤꯗ ꯏꯃꯥ ꯑꯁꯤꯗ ꯉꯥ ꯆꯥꯍꯧꯗ꯭ꯔꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯀꯗꯥꯏꯋꯥꯏ ꯆꯥꯔꯤꯅꯣ ꯑꯁ ꯆꯪꯉꯛꯄꯩꯗꯣ ꯂꯥꯛꯑꯣ ꯌꯦꯡꯉꯨꯁꯤ ꯂꯥꯛꯑꯣ ꯏꯃꯥꯏꯁꯨ ꯊꯣꯛꯑꯗꯕꯅꯤ ꯏꯃꯥ ꯀꯝꯐꯣꯏꯁꯨ ꯄꯥꯜꯂꯦ ꯇꯨ ꯑꯣ ꯀꯗꯥꯏꯅꯣ ꯅꯪ ꯉꯥ ꯆꯥꯍꯧꯋꯦꯕꯣ ꯁꯋꯥꯏꯗ ꯑꯣ ꯑꯣ ꯑꯆꯥꯔꯦ ꯐꯥꯝꯁꯤ ꯂꯣꯏ ꯁꯣꯡꯉꯝꯃꯦꯕꯅꯤ ꯇꯧꯔꯤꯁꯤꯕꯣ ꯄꯨꯟꯁꯤꯕ ꯍꯥꯏꯅ ꯁꯦꯡꯗ꯭ꯔꯕ ꯈꯪꯗꯦꯕ ꯇꯧꯔꯤꯁꯤꯕꯣ ꯏꯆꯦ ꯑꯥꯗꯩꯁꯤ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯁꯤꯕꯣ ꯈꯪꯗꯦ ꯃꯃꯥꯏ ꯃꯤꯠꯀ ꯂꯣꯏ ꯈꯨꯝꯃꯦ ꯏꯆꯦ ꯃꯥ ꯁꯥꯠꯇꯣꯔꯛꯏꯁꯦ ꯅꯣꯡꯃꯩ ꯅꯠꯇ꯭ꯔꯣ ꯅꯣꯡꯃꯩꯅꯤꯅꯦ ꯕꯦꯝꯃ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯊꯧꯖꯤꯜꯂꯛꯑꯣ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯦ ꯑꯃꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯔꯝꯗꯣꯏꯖꯥꯠꯅꯣ ꯏꯌꯥꯝꯕ ꯑꯩ ꯌꯥꯝꯅ ꯇꯤꯟꯅꯕ ꯏꯃꯥꯟꯅꯕꯅꯤ ꯃꯔꯤꯡꯖꯦꯜ ꯌꯥꯝ ꯈꯥꯕꯅꯤ ꯊꯕꯛꯇꯣ ꯀꯩꯁꯨ ꯁꯣꯏꯔꯝꯃꯣꯏ ꯏꯌꯥꯝꯕ ꯏꯌꯥꯝꯕ ꯊꯕꯛꯇꯣ ꯁꯣꯏꯗꯅꯕ ꯑꯩꯈꯣꯏꯗ ꯁꯤꯟꯅꯕꯤꯌꯨꯁꯨ ꯌꯥꯗꯦ ꯍꯣꯏ ꯊꯕꯛꯇꯣ ꯅꯣꯏ ꯑꯩꯈꯣꯏꯅ ꯄꯥꯏꯕ ꯌꯥꯕ ꯊꯕꯛ ꯅꯠꯇꯦ ꯃꯥꯅꯅꯦ ꯃꯣꯏꯒꯤ ꯂꯩꯀꯥꯏ ꯍꯥꯏꯕꯒꯤ ꯃꯤ ꯑꯗꯨ ꯑꯣꯏꯕꯅꯤꯅꯅꯦ ꯃꯉꯣꯟꯗ ꯊꯕꯛ ꯑꯗꯨ ꯁꯤꯟꯅꯈꯤꯕꯅꯤ ꯏꯌꯥꯝꯕ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯑꯣꯏꯔꯝꯗꯧ ꯃꯥꯟꯗꯦ ꯏꯌꯥꯝꯕ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕ ꯊꯕꯛꯇꯣ ꯃꯥ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯔꯝꯒꯅꯤ ꯃꯔꯤꯡꯖꯦꯜ ꯌꯥꯝ ꯈꯥꯕ ꯏꯃꯥꯟꯅꯕꯅꯤ ꯏꯌꯥꯝꯕꯅ ꯍꯥꯏꯕ ꯋꯥꯗꯣ ꯅꯅꯥꯎꯅꯅꯦ ꯄꯥꯡꯊꯣꯛꯑꯝꯃꯕꯅꯤ ꯏꯌꯥꯝꯕ ꯁꯣꯏꯗ꯭ꯔꯦꯀꯣ ꯁꯣꯏꯗ꯭ꯔꯦ ꯏꯌꯥꯝꯕ ꯑꯩ ꯈꯨꯠꯃꯛꯅꯅꯦ ꯍꯥꯞꯂꯝꯃꯤꯁꯦ ꯚꯦꯔꯤ ꯒꯨꯗ ꯉꯁꯤꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯑꯩꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯅꯪꯒꯤ ꯅꯇꯧꯅꯕꯨ ꯑꯩꯅ ꯊꯥꯒꯠꯂꯦ ꯉꯁꯤꯗꯒꯤ ꯅꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏꯅ ꯑꯩꯅ ꯄꯤꯒꯅꯤ ꯃꯃꯤ ꯁꯤꯔꯕ ꯉꯁꯤꯗꯤꯅꯦ ꯅꯣꯏꯒꯤ ꯆꯥꯅꯤꯡꯕ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯂꯣꯏ ꯇꯧ ꯆꯠꯁꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯂꯤꯂꯥꯗꯣ ꯑꯩ ꯆꯠꯈ꯭ꯔꯀꯥꯟꯗ ꯁꯥꯟꯅꯍꯧꯔꯣ ꯅꯣꯏ ꯄꯥꯝꯃꯤꯁꯦ ꯁꯦꯟ ꯅꯠꯇ꯭ꯔꯣ ꯁꯦꯟ ꯀꯌꯥꯝ ꯄꯥꯝꯒꯦ ꯑꯩ ꯄꯤꯔꯝꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯀꯅꯨ ꯁꯦ ꯑꯩ ꯁꯥꯏꯟ ꯇꯧꯔꯕꯅꯤ ꯅꯣꯏꯅ ꯏꯅꯤꯡꯕ ꯑꯦꯃꯥꯎꯟꯇꯣ ꯏꯔꯣ ꯑꯗꯨꯒꯅꯦ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯏꯆꯥꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗꯅꯦ ꯌꯦꯜꯂꯛꯀꯅꯨ ꯉꯥꯏꯈꯣ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕ ꯃꯧ ꯑꯃꯒꯤ ꯃꯌꯨꯝꯗ ꯃꯄꯥꯝꯒꯤ ꯃꯤꯅ ꯇꯣꯏ ꯂꯥꯛꯄꯁꯦ ꯑꯩ ꯄꯥꯝꯗꯦ ꯑꯩ ꯆꯥꯛ ꯆꯥꯔꯒ ꯆꯥꯛ ꯊꯤꯌꯨ ꯊꯕꯛꯀ ꯇꯧꯕ ꯂꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯉꯥꯛꯇ ꯃꯌꯥꯝ ꯂꯣꯏꯁꯤꯜꯂꯣ ꯃꯃꯤ ꯐꯝꯃꯣ ꯗꯣꯛꯇꯔꯅ ꯀꯩꯀꯩ ꯍꯥꯏꯒꯦ ꯃꯃꯤ ꯗꯣꯛꯇꯔꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯇꯦ ꯍꯥꯏ ꯑꯗꯨꯕꯨ ꯃꯃꯤ ꯑꯩꯈꯣꯏꯅ ꯆꯤꯡꯅꯕꯅꯤ ꯁꯔꯨꯗ ꯁꯣꯡꯒꯗꯅ ꯆꯤꯡꯅꯕꯅꯤ ꯑꯗꯣ ꯃꯁꯜꯗ ꯐꯥꯎꯔ ꯆꯠꯈꯤꯕꯅꯤ ꯍꯣꯁꯄꯤꯇꯥꯜꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯍꯧꯔꯤ ꯇꯥꯃꯣꯒꯤ ꯇꯦꯝꯃꯒ ꯑꯗꯣ ꯄꯨꯟꯁꯤꯕꯁꯨ ꯆꯥꯛ ꯊꯤꯒꯠꯍꯧꯋꯤ ꯅꯍꯥꯟꯒꯤ ꯊꯧꯗꯣꯛꯇꯣ ꯅꯈꯣꯏꯅꯤ ꯀꯩꯝꯇ ꯈꯪꯍꯧꯗ꯭ꯔꯕ꯭ꯔꯥ ꯑꯩꯈꯣꯏꯁꯨ ꯑꯣꯟꯊꯣꯛꯏꯀꯥꯟꯗ ꯈꯪꯍꯧꯗ꯭ꯔꯦ ꯃꯃꯤ ꯑꯗꯨꯗ ꯇꯥꯟꯅꯒꯗꯧꯁꯨ ꯃꯃꯤꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯁꯦ ꯇꯧꯕꯗꯨꯗ ꯑꯩꯈꯣꯏ ꯀꯟꯅꯗꯤ ꯊꯤꯖꯤꯜꯂꯤ ꯃꯃꯤ ꯅꯪ ꯀꯥꯏꯗ ꯂꯩ ꯅꯍꯥꯟꯒꯤ ꯑꯩꯉꯣꯟꯗ ꯊꯣꯛꯄ ꯊꯧꯗꯣꯛꯇꯣ ꯑꯩ ꯅꯪꯕꯨ ꯌꯥꯝꯅ ꯆꯤꯡꯅꯩ ꯑꯩꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯕ ꯃꯇꯝꯗ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯔꯣꯏ
ꯃꯥꯃꯤꯗꯤ ꯋꯥꯅꯦ ꯁꯨꯅ ꯉꯥꯡꯗꯦ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯏꯅꯝꯃ ꯍꯣꯏ ꯍꯣꯁꯄꯤꯇꯥꯜ ꯂꯩꯗꯤ ꯏꯕꯥꯅꯤ ꯀꯩꯝ ꯆꯠꯂꯣꯏꯗ꯭ꯔꯣ ꯆꯠꯀꯅꯤ ꯀꯩꯗꯧ ꯆꯠꯀꯅꯤꯒꯤ ꯑꯗꯨ ꯃꯣꯏ ꯀꯔꯝ ꯀꯥꯟꯗ ꯗꯤꯆꯥꯔꯖ ꯇꯧꯅꯤ ꯍꯥꯏꯒꯦ ꯅꯪꯁꯨ ꯅꯕꯨꯡꯗ ꯐꯣꯟ ꯇꯧꯔ ꯀꯣꯛ ꯍꯪꯕ ꯌꯥꯗ꯭ꯔꯣ ꯇꯜꯂꯦ ꯍꯥꯏ ꯏꯀꯥꯏꯖꯩ ꯀꯩꯗꯧꯕꯩ ꯏꯀꯥꯏꯗꯣꯏꯅꯣ ꯃꯥ ꯅꯍꯥꯟ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏꯗꯨꯗꯤ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯑꯗꯨ ꯃꯃꯥꯡꯗ ꯍꯧꯈꯤꯕꯈꯩꯗꯤ ꯍꯧꯈ꯭ꯔꯁꯅꯨ ꯍꯧꯖꯤꯛꯇꯤꯅꯦ ꯃꯃꯥꯒꯤ ꯊꯋꯥꯏꯁꯦ ꯃꯥꯅ ꯀꯜꯂꯤꯅꯤ ꯅꯕꯨꯡꯗ ꯐꯣꯟ ꯇꯧꯀꯣ ꯍꯣꯏ ꯃꯥ ꯀꯣꯛ ꯇꯧꯔꯁꯨ ꯌꯥꯕꯁꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯇꯥꯏꯅꯔꯝꯅꯤꯕ ꯁꯤ ꯒꯥꯔꯤꯁꯤꯃꯗꯤ ꯅꯪꯉꯣꯟꯗ ꯄꯛꯑꯦꯍꯦ ꯊꯕꯛꯇꯤ ꯐꯖꯅ ꯇꯧꯗ꯭ꯔꯣ ꯆꯦꯗꯣ ꯊꯥꯕꯤꯔꯣ ꯆꯦ ꯏꯃꯥ ꯑꯩꯗꯤ ꯉꯥꯡꯈꯩꯕꯨꯗꯤ ꯅꯪꯒꯤ ꯕꯦग ꯑꯣꯏꯔꯦ ꯍꯥꯞꯄꯤꯁꯦ ꯇꯥꯕꯤ ꯊꯣꯛꯂꯛꯑꯦ ꯏꯆꯦ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯁꯦ ꯃꯩꯁꯦ ꯑꯩ ꯅꯨꯄꯤꯁꯦ ꯍꯩꯈꯤꯗ꯭ꯔꯦ ꯅꯠꯇꯦ ꯇꯕꯤꯁꯦ ꯃꯩꯁꯦ ꯆꯪꯁꯤꯜꯂꯣ ꯂꯥꯛꯑꯣ ꯅꯪ ꯁꯟꯕꯤꯌꯣ ꯈꯣꯠꯇꯣ ꯑꯣꯏꯒꯤꯗ ꯁꯤ ꯅꯪꯕꯨ ꯆꯪꯉꯨꯔꯁꯤ ꯏꯆꯦ ꯑꯗꯨꯗ ꯐꯝꯃꯝꯃꯨꯀꯣ ꯀꯥꯈꯠꯂꯣ ꯏꯃꯥ ꯃꯌꯥꯝ ꯐꯝꯕꯤꯔꯝꯃꯣ ꯆꯥ ꯁꯦꯝꯃꯛꯀꯦ ꯏꯅꯦ ꯆꯥ ꯁꯦꯝꯃꯛꯀꯦꯀꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯧꯗ ꯑꯋꯥꯕ ꯇꯥꯍꯜꯂꯦ ꯏꯅꯦꯕꯨ ꯋꯥꯔꯧꯅꯨꯀꯣ ꯏꯅꯦ ꯀꯩꯁꯨ ꯈꯟꯗꯦꯗ ꯃꯤꯁꯤꯡꯗꯣ ꯈꯪꯕ ꯉꯝꯃꯕ ꯏꯃꯥ ꯊꯤꯒꯠꯅꯕ ꯍꯥꯏꯔꯤ ꯈꯪꯗꯤ ꯈꯪꯉꯅꯤ ꯃꯣꯏꯅ ꯄꯪꯇꯧ ꯇꯧ ꯌꯥꯄꯣꯠꯇꯦꯗ ꯇꯥꯃꯣ ꯎꯄꯥꯏ ꯂꯩꯇꯦ ꯍꯦꯛ ꯐꯪꯕ ꯁꯦꯠꯇꯠꯂꯅꯤ ꯇꯥꯃꯣ ꯍꯦꯛ ꯐꯪꯕ ꯃꯥꯗꯤ ꯃꯤꯔꯝ ꯂꯩꯅ ꯊꯝꯃꯔꯣꯏ ꯁꯔꯒꯔ ꯀꯥꯍꯜꯂꯗꯤ ꯏꯃꯥ ꯅꯪꯕꯨ ꯆꯥ ꯊꯛꯉꯝꯈꯤꯗ꯭ꯔꯣ ꯀꯩꯒꯤ ꯅꯍꯥꯟꯋꯥꯏ ꯅꯪꯅ ꯉꯥꯡꯉꯤꯕ ꯇꯧꯈꯤꯕꯗꯨꯒ ꯍꯥꯏꯔꯨꯔꯗꯤꯅꯦ ꯅꯪꯗꯤ ꯅꯪꯅ ꯇꯧꯕꯅꯦ ꯑꯩꯗꯤ ꯌꯥꯎꯗꯤꯌꯦ ꯁꯤꯗꯤ ꯕꯦꯝꯃ ꯏꯅꯦ ꯍꯣꯏꯁꯨ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ ꯊꯕꯛ ꯈꯔ ꯆꯠꯇꯧꯁꯨ ꯂꯩꯌꯦꯀꯣ ꯏꯅꯦ ꯆꯥ ꯒꯤꯂꯥꯁ ꯑꯃꯇꯪꯗꯤ ꯊꯛꯈꯤꯁꯦ ꯊꯛꯑꯔꯣꯏꯒꯦ ꯃꯊꯪ ꯂꯥꯛꯄꯗ ꯊꯛꯑꯒꯦ ꯁꯨꯅꯨꯁꯨ ꯌꯧꯗꯧ ꯂꯩ ꯏꯅꯦ ꯆꯧꯈꯤꯒꯦꯀꯣ ꯍꯣꯏ ꯕꯦꯝꯃ ꯅꯕꯨꯡꯗ ꯍꯥꯏꯔꯒꯅ ꯅꯝꯃꯁꯤ ꯅꯥꯕ ꯐꯠꯇ꯭ꯔꯣ ꯁꯤ ꯂꯩꯅꯕ ꯍꯥꯏꯌꯨ ꯍꯣꯏ ꯑꯩ ꯊꯣꯝꯃꯒꯦ ꯏꯅꯝꯃꯁꯦ ꯅꯥ ꯐꯠꯇ꯭ꯔꯤꯕꯣ ꯏꯃꯥꯅ ꯁꯤꯗ ꯊꯝꯃꯣꯅ ꯍꯥꯏꯌꯦ ꯌꯥꯔꯦ ꯆꯠꯂꯣ ꯑꯗꯨꯗꯤ ꯏꯆꯦꯁꯦ ꯃꯅꯨꯡꯗ ꯄꯣꯊꯥꯕꯅ ꯐꯠꯇ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯇꯧꯒꯦ ꯇꯧ ꯑꯗꯨꯗꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯊꯛꯑꯒ ꯉꯥꯛꯇꯪ ꯄꯣꯊꯥꯕꯅ ꯐꯠꯇ꯭ꯔꯣ ꯌꯥꯔꯦꯗ ꯍꯣꯔꯦꯟ ꯀꯣꯟꯅꯅꯦ ꯐꯖꯅ ꯏꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡ ꯆꯥꯔꯁꯤ ꯀꯩꯗꯧꯔꯒꯦ ꯑꯁ ꯅꯨꯡꯉꯥꯏꯔꯣꯏꯍꯦ ꯇꯕꯤ ꯉꯁꯥꯏꯗꯤ ꯃꯤ ꯋꯥ ꯂꯣꯟꯖꯩꯁꯤꯕꯣ ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯐꯥꯝꯒꯤ ꯊꯕꯛꯇꯣ ꯌꯥꯝ ꯋꯥꯠꯍꯧꯔꯤꯕ ꯅꯍꯥꯟꯈꯩꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯃꯆꯤꯠ ꯃꯆꯤꯠ ꯆꯠꯄꯒꯤꯅꯦ ꯊꯕꯛ ꯌꯥꯝ ꯂꯣꯏꯁꯤꯟꯗꯣ ꯌꯥꯝ ꯋꯥꯠꯍꯧꯔꯤ ꯅꯪꯒꯤ ꯊꯕꯛꯁꯤꯅ ꯃꯔꯣꯟ ꯑꯃ ꯀꯣꯛꯄꯨ ꯉꯥꯎꯋꯦ ꯌꯥꯔꯦꯁꯦ ꯑꯩ ꯂꯣꯏꯁꯤꯜꯂꯝꯃꯒꯦ ꯑꯗꯨ ꯍꯣꯔꯦꯟ ꯑꯍꯥꯎꯕ ꯑꯃ ꯆꯥꯔꯁꯦ ꯑꯩ ꯐꯥꯝꯗꯒꯤ ꯀꯩꯅꯣꯝ ꯂꯧꯔꯒ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯥꯏꯗꯣꯛꯎꯔꯣ ꯍꯣꯏ ꯍꯣꯏ ꯑꯩꯁꯨ ꯀꯨꯏꯗꯤ ꯀꯨꯏꯔꯛꯀꯅꯨ ꯐꯠ ꯂꯧꯔꯣꯀꯣ ꯌꯥꯔꯦ
ꯍꯤꯗꯥꯛ ꯊꯛꯀ ꯇꯧꯔꯝꯃ ꯂꯥꯛꯑꯒꯦ ꯀꯣ ꯍꯣꯏ ꯀꯥꯎꯏꯅꯦ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣ ꯍꯥꯎ ꯑꯃꯨꯛ ꯊꯣꯛꯂꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯍꯥꯏꯔꯝꯃꯤꯗꯣ ꯅꯪꯗꯣ ꯃꯇꯝ ꯈꯔ ꯁꯤꯗ ꯊꯝꯃꯝꯃꯣ ꯑꯗꯨꯒ ꯑꯩ ꯂꯥꯛꯑꯣꯌꯦ ꯌꯥꯔꯦ ꯀꯩꯅꯣ? ꯏ ꯅꯪꯒꯤꯁꯦ ꯑꯩꯁꯦ ꯅꯪ ꯅꯥꯛꯇ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗꯕ ꯌꯥꯝꯅ ꯆꯪꯍꯟꯅꯤꯡꯗꯕ꯭ꯔꯕ ꯑꯩꯁꯦ ꯅꯠꯇꯤꯌꯦ ꯑꯥꯗ ꯊꯕꯛ ꯂꯩꯍꯧꯕ ꯃꯌꯥꯝꯗꯣ ꯅꯪ ꯁꯤ ꯂꯩꯊꯣꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯌꯥꯅꯤ ꯑꯩ ꯇꯧꯁꯤꯟꯗꯣꯛꯀꯦ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯑꯥꯗ ꯂꯩꯐꯝ ꯈꯪꯗꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯅꯪ ꯈꯜꯂꯣ. ꯆꯠꯂꯨꯔꯕꯣ 이씨, 후라한테 답장은 뭘? 이실 내고이더니 잘가라. 짜기로 해 심상분이 괜찮아 하와이 어디서? 어코이 레비 누가이브라. 누가이? 누가이라면? 시는 누가이들어 찍찍나 한 무시버간에 밤 짤래 nga phara probedo madi ai si iroi ba hibani gi jani da ta kumdaro ye ai som iroi ta tip tu thong le tu ma ai si nan da jindari ne ni ꯑꯗꯨꯗꯤ ꯑꯩꯁꯦ ꯄꯨꯈꯤ ꯇꯥꯔꯁꯨ ꯅꯪꯗꯤ ꯀꯟ ꯉꯝꯗꯕꯅꯤꯅ ꯑꯗꯨꯝ ꯑꯩꯗꯤ ꯁꯤꯔꯅꯤꯅꯦ. ada oxygen pura ku songdara loi keno ꯁꯣꯏꯗ꯭ꯔꯦ ꯁꯣꯏꯗ꯭ꯔꯦ. ꯅꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯁꯪꯒꯥꯏꯗꯨꯗ ꯂꯩꯅꯤꯡꯗꯗꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯁꯪꯒꯥꯏꯁꯤꯗ ꯂꯩꯕ ꯅꯨꯡꯉꯥꯏꯕ. ꯑꯩꯗꯤ ꯈꯪꯗꯦ ꯅꯨꯡꯉꯥꯏ ꯆꯤꯛꯆꯤꯑꯒ ꯑꯗꯒꯤꯗꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯋꯥꯛꯀꯤꯡ ꯊꯣꯛꯑꯒ ꯑꯉꯥꯡ ꯅꯝꯅ ꯄꯥꯛꯇ ꯁꯥꯟꯅꯕ ꯎꯕꯗꯣ ꯑꯁ ꯑꯩ ꯂꯣꯏꯔꯦ. ꯇꯧꯁꯟꯅꯔꯦ ꯌꯥꯝ. ꯇꯧꯁꯟꯅꯔꯦ ꯌꯥꯝꯅ ꯑꯁꯦꯡꯕꯩꯅꯤ ꯑꯩꯁꯤ ꯑꯩꯈꯣꯏ ꯑꯥꯗꯗꯤ ꯌꯦꯡꯉꯣꯗꯅ ꯑꯗꯨꯗꯤ ꯅꯪ ꯁꯤꯗ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ. ꯑꯗꯨꯝ ꯑꯥꯗꯁꯨ ꯅꯨꯡꯉꯥꯏꯅꯤꯗ ꯑꯗꯨꯗꯤ ꯅꯥꯀꯣ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗꯅꯦ ꯅꯪꯁꯤ ꯑꯩꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯕꯩꯔ ꯀꯩꯅꯣ ꯅꯪ ꯂꯩꯍꯧꯔꯒꯦ ꯍꯥꯏꯒꯨꯝꯕ ꯑꯗ ꯂꯩꯍꯧꯔ ꯆꯠꯈꯤꯒꯦ ꯍꯥꯏꯒꯨꯝꯕ ꯁꯨꯝ ꯌꯥꯝ ꯇꯧꯈꯠꯂꯛꯏ ꯅꯨꯡꯁꯤꯕ ꯁꯨꯝ ꯍꯜꯂꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦ. ꯂꯛꯅꯕꯅꯤ ꯀꯩꯅꯣ ꯂꯛꯅꯕ ꯌꯥꯗ꯭ꯔꯣ? ꯁꯨꯛꯂꯛ ꯂꯛꯅꯕꯤꯔꯣ. ꯂꯛꯅꯕꯩꯕꯨꯗꯤ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯩ ꯍꯥꯏꯕꯅꯤꯗ. ꯑꯗꯣ ꯏꯆꯦꯗꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ. ꯆꯥꯛ ꯈꯛꯇꯪ ꯊꯤꯗꯣꯛꯑꯒ ꯄꯤꯖꯅꯕ ꯇꯧꯒꯦ. ꯍꯣꯏ ꯊꯤꯔꯣ ꯑꯗꯣ ꯑꯩꯒꯤꯗꯤ ꯊꯤꯔꯨꯔꯅꯨ ꯑꯩ ꯍꯣꯔꯦꯟ ꯄꯨꯟꯁꯤꯕꯒ ꯐꯥꯝꯗ ꯃꯅꯥ ꯃꯁꯤꯡꯒ ꯍꯦꯛꯑꯒ ꯀꯣꯠꯂꯒ ꯑꯃꯦꯠꯄꯒ ꯐꯖꯅ ꯄꯥꯏꯊꯦꯛꯎ. ꯇꯤꯐꯤꯟꯗ ꯍꯥꯞꯄꯒꯦ. ꯍꯥꯞꯄꯣ ꯌꯥꯔꯦ. ꯈꯔꯗꯤ ꯆꯤꯛꯄ ꯐꯔꯕꯣ ꯏꯆꯦ? ꯐꯔꯦ. ꯀꯩꯅꯣ ꯇꯧꯒꯦꯀꯣ. ꯂꯥꯏꯑꯣꯟꯗꯤ ꯆꯥꯛ ꯆꯥꯈ꯭ꯔꯕꯣ? ꯄꯨꯟꯁꯤꯕꯒ ꯐꯥꯝꯗ ꯆꯥꯔꯅꯤꯌꯦ. ꯀꯣꯠꯅꯕꯒ ꯃꯌꯥꯝ ꯍꯦꯛꯑꯒ ꯑꯁꯥ ꯑꯃ ꯆꯠꯈ꯭ꯔꯕꯅꯤ. ꯃꯥꯗꯤ ꯅꯨꯡꯉꯥꯏꯔꯦꯅꯦ ꯁꯤ ꯂꯩꯕꯁꯦ ꯌꯨꯝ ꯃꯈꯥꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇꯦ. ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯦꯌꯦ. ꯑꯥꯗ ꯆꯠꯂꯔꯣꯏꯁꯦꯌꯦ. ꯑꯩꯅ ꯁꯤ ꯂꯩꯍꯧꯔ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ. ꯑꯗꯣ ꯇꯧꯕꯤꯗꯨꯁꯨ ꯂꯥꯛꯀꯦꯗꯤ ꯍꯥꯏꯕꯅꯤ. ꯑꯩꯅ ꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯟꯅ ꯆꯠꯊꯣꯛꯎꯔꯣ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯕ. ꯍꯣꯏ. ꯑꯩꯗꯤꯅꯦ ꯑꯩꯗꯤ ꯑꯇꯩ ꯈꯪꯗꯦ ꯅꯪꯒꯤ ꯑꯃꯦꯠꯄꯗꯣ ꯃꯗꯨꯅꯦ ꯉꯥꯎꯔꯤꯁꯦ. ꯑꯦ ꯀꯩꯅꯣ ꯅꯪ ꯃꯥꯡꯒꯣꯟꯗ ꯐꯝ ꯂꯩꯔꯕꯣ? ꯍꯦꯟꯇꯥꯛ ꯆꯥꯕ ꯂꯣꯏꯔꯕꯣ? ꯏꯃꯥ ꯑꯩꯈꯣꯏꯗꯤ ꯐꯖꯅ ꯄꯥꯏꯊꯦꯛꯑꯦ. ꯀꯔꯥꯏꯗꯒꯤ ꯗ꯭ꯔꯦꯁꯅꯣ ꯁꯦꯠꯂꯛꯏꯗꯨꯅ? ꯄꯨꯟꯁꯤꯕꯩꯅꯦ ꯑꯩ ꯁꯦꯠꯆꯟꯕ. ꯁꯤꯗ ꯂꯩꯕꯗꯒꯤꯅꯦ ꯅꯁꯨꯡ ꯅꯃꯥꯟꯅꯕꯒ ꯂꯥꯛꯑ ꯊꯦꯡꯅꯔꯗꯤ ꯆꯣꯞꯆꯖꯅꯤ. ꯍꯥꯞꯄꯦꯟ ꯑꯃꯨꯛ ꯁꯦꯠꯂꯛꯏꯅꯤ. ꯏꯁ ꯀꯩꯗꯧꯔꯒꯦ ꯑꯗꯨꯕꯨ? ꯅꯥꯎꯔꯤ ꯑꯃ ꯄꯥꯏꯔꯒ ꯈꯔ ꯂꯩꯔꯗꯤ ꯎꯆꯦꯛ ꯀꯥꯞꯄ ꯆꯠꯃꯤꯟꯅ ꯄꯨꯟꯁꯤꯕ. ꯌꯥꯔꯦ ꯆꯠꯁꯦ ꯍꯥꯏꯅꯤ ꯑꯩꯈꯣꯏꯗꯤ ꯁꯥ ꯉꯥ ꯍꯥꯠꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯠꯇꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨ ꯀꯩꯅꯣ ꯇꯧꯕꯅꯦ ꯗꯣꯛꯇꯔ ꯐꯣꯟ ꯇꯧꯔꯝꯕꯅꯤ ꯏꯇꯩꯃ ꯀꯩꯅꯣ ꯍꯥꯏꯌꯦ ꯆꯦꯛꯑꯞꯇꯣ ꯍꯌꯦꯡ ꯂꯥꯛꯑꯣꯅ. ꯑꯗꯨ ꯑꯌꯨꯛꯇꯨ ꯈꯔ ꯉꯟꯅ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯆꯠꯂꯁꯦ. ꯍꯣꯏ. ꯍꯌꯦꯡꯗꯣ ꯆꯦꯛꯑꯞ ꯆꯠꯄ ꯂꯣꯏꯔꯒ ꯅꯣꯏꯗ ꯌꯨꯝꯗ ꯍꯜꯂꯣ. ꯑꯩꯁꯨ ꯏꯁꯥꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯕꯅꯤꯅ ꯄꯨꯟꯁꯤꯕ ꯍꯣꯏ ꯇꯕꯤ ꯍꯣꯏꯁꯨ ꯂꯩꯕꯅꯤꯅꯅꯦ ꯃꯣꯏꯒ ꯑꯗꯨꯝ ꯂꯩꯃꯤꯟꯅꯔꯒꯦ. ꯏꯅꯦ ꯍꯣꯏ ꯏꯕꯦꯝ ꯍꯣꯏ ꯃꯣꯏ ꯈꯛ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯁꯤꯗ ꯅꯣꯏꯅ ꯀꯨꯏꯅ ꯂꯩꯊꯣꯛꯄꯗꯣ. ꯑꯗꯨꯅꯤ ꯅꯪꯒꯤ ꯊꯕꯛ ꯈꯨꯠꯁꯤꯡꯗꯨꯒ ꯑꯁ ꯑꯩꯅ ꯁꯤꯗ ꯅꯨꯡꯉꯥꯏ ꯈꯜꯂꯀꯥꯟꯁꯤꯗ ꯑꯗꯨꯝ ꯈꯔ ꯂꯩꯈꯤ ꯌꯥꯅꯤꯗ ꯏꯇꯩꯃ. ꯂꯧꯈꯠꯂ ꯌꯥꯈꯤꯅꯤ. ꯅꯨꯡꯉꯥꯏꯔꯣꯏꯗ ꯌꯨꯝꯗꯨꯗ ꯑꯍꯟ ꯄꯥꯟꯕꯅꯤꯅꯅꯦ ꯅꯣꯏꯅ ꯈꯨꯁꯤ ꯇꯧꯕꯗꯨꯁꯨ ꯏꯆꯦꯅ ꯅꯨꯡꯉꯥꯏꯇꯦ. ꯆꯦ ꯅꯥꯕꯁꯦ ꯄꯨꯔꯥ ꯐꯔꯒ ꯆꯠꯄꯗꯤ ꯆꯠꯅꯤꯡꯕꯅꯦ. ꯌꯥꯅꯤ. ꯍꯣꯏ ꯑꯗꯨ ꯌꯦꯡꯉꯁꯤ ꯑꯩꯁꯨ ꯊꯕꯛꯀꯤꯕꯨꯗꯤ ꯐꯣꯟꯕꯨꯗꯤ ꯇꯧꯔꯛꯑꯕꯅꯤ ꯈꯟꯅꯔꯁꯤ. ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ? ꯉꯥ ꯐꯥꯔꯛ ꯈꯣꯠꯇ꯭ꯔꯣ ꯉꯥꯏ ꯑꯗꯨꯃꯥꯏꯅ? ꯐꯥꯔꯨꯔꯁꯤ ꯀꯩꯅꯣ ꯉꯥꯕꯣ. ꯑꯃ ꯀꯩ ꯅꯪꯅ ꯅꯪꯅꯗꯒꯤ ꯍꯦꯛ ꯂꯩꯕꯥꯛꯇ ꯍꯣꯠꯂꯣꯜꯂꯒ ꯑꯃ ꯐꯥꯕꯗꯣ ꯅꯪꯅ ꯗꯣꯗꯣ ꯊꯤꯜꯂꯣ ꯊꯤꯜꯂꯣ ꯑꯁꯥꯡꯕ ꯀꯩꯅꯣ ꯍꯥꯏꯇꯥꯔꯦ.
ꯑꯄ꯭ꯔꯨꯞ ꯃꯗꯨ ꯐꯖꯅ ꯍꯥꯎꯏꯀꯣ ꯅꯪꯅ ꯄꯥꯏꯕ ꯌꯥꯗꯕꯗ ꯍꯣꯏ ꯑꯩꯗꯤ ꯍꯪꯉꯣꯏꯍꯦ ꯄꯥꯏꯕꯗꯤ ꯆꯥꯕꯗ ꯍꯥꯎꯏ ꯋꯥꯅꯤ ꯏꯁ ꯑꯗꯨ ꯄꯥꯏꯁꯦ 이신 구멍이 안 돼. ꯅꯪꯅ ꯈꯪꯗ꯭ꯔꯗꯤ ꯆꯥꯗꯕꯅꯤꯅ ꯃꯥꯅ ꯄꯨꯟꯁꯤꯕ ꯉꯧ ꯀꯌꯥꯝ ꯍꯥꯎꯏ ꯈꯪꯕ꯭ꯔꯣ ꯀꯪꯅ ꯐꯥꯕꯗꯣ ꯉꯝꯃꯣꯗꯅ ꯆꯥꯅꯤꯡꯉꯗꯤ ꯄꯨꯟꯁꯤꯕ ꯐꯥꯝꯗꯨꯁꯨ ꯂꯨꯕꯅꯤꯅꯅꯦ ꯏꯔꯣꯏꯕꯒ ꯍꯩꯇꯕꯅꯤꯅ ꯏꯔꯣꯏꯕꯒ ꯄꯨꯊꯧꯔꯨꯅꯨ ꯑꯩ ꯇꯤꯞ ꯂꯩꯍꯦ ꯑꯩꯗꯤ ꯇꯣꯡꯅꯕ ꯑꯃ ꯂꯩ ꯑꯗ ꯇꯣꯡꯉ ꯃꯥꯅ ꯃꯈꯥꯗ ꯂꯩ ꯃꯊꯛꯇ ꯇꯣꯡꯉ ꯆꯠꯇꯣꯏ ꯃꯁꯥ ꯃꯎꯁꯦ ꯄꯤꯛꯄꯅꯤꯅ 이제 ꯉꯥꯏꯈꯣ ꯑꯩ ꯍꯥꯏꯐꯦꯠ ꯍꯨꯠꯇꯣꯔꯛꯀꯦ ꯑꯗꯨꯒ ꯂꯣꯏꯁꯜꯂꯣ ꯅꯕꯥꯅꯤꯁꯨꯀꯣ ꯑꯁꯦ ꯆꯪꯉꯛꯑꯣ ꯀꯩꯅꯣ ꯅꯪꯁꯨ 이로이ꯕꯁꯨ ꯍꯩꯇꯕꯅꯤꯅꯅꯦ ꯕꯦꯔꯥ ꯀꯥꯅꯤ 이ꯕꯦꯝ ꯅꯍꯥꯟꯁꯨ ꯄꯨꯟꯁꯤꯕꯅ 이로이를 ꯃꯥꯅ ꯇꯤꯞꯇ ꯇꯣꯡꯉ ꯆꯠꯂꯤ ꯃꯁꯥ ꯃꯎ 이ጫꯎ ꯆꯥꯎꯒꯩ ꯑꯗꯨꯗꯤ ꯍꯤꯗꯥꯛꯇꯣ ꯊꯝꯖꯜꯂꯨꯔꯒꯦ ꯑꯩ ꯉꯥꯛꯇ ꯍꯪꯆꯤꯠ ꯂꯥꯡꯉꯦ ꯍꯣꯏ ꯆꯦ ꯉꯁꯤꯁꯤ ꯄꯨꯔꯅꯤꯃꯥ ꯑꯣꯏꯕꯩꯔꯣ ꯊꯥ ꯌꯥꯝ ꯐꯖꯩꯁꯦ ꯅꯣꯏꯗꯤ ꯊꯥ ꯐꯖꯕꯁꯦ ꯎꯗꯕ ꯀꯨꯏꯔꯝꯃꯅꯤꯅꯦ ꯑꯩꯁꯨ ꯀꯨꯏꯔꯦ ꯅꯣꯏ ꯂꯩꯕꯗꯒꯤ ꯎꯏꯍꯦ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯇꯥꯏꯃꯤꯡ ꯆꯥꯅ ꯊꯧꯗꯕꯩꯅꯤ ꯗꯣꯂꯥ ꯃꯊꯛꯇ ꯂꯩꯕꯗꯤ ꯂꯣꯏ ꯎꯏ ꯀꯩꯅꯣ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯋꯥꯔꯝꯅ ꯑꯗꯨꯝ ꯇꯨꯝꯃꯦ ꯑꯗꯣ ꯑꯩꯗꯤ ꯁꯤꯗ ꯁꯨꯝ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏ ꯈꯜꯂꯛꯑꯦ ꯋꯥꯈꯜ ꯊꯕꯛ ꯃꯌꯥꯝꯗꯨꯒ ꯅꯪ ꯆꯠꯂꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯏꯁ ꯅꯪꯅꯅꯦ ꯑꯩ ꯅꯥꯛꯇ ꯂꯩꯅꯤꯡꯗꯕꯒꯤ ꯁꯨꯝ ꯆꯠꯂꯣ ꯆꯠꯂꯣ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯍꯌꯦꯡꯋꯥꯏ ꯅꯪ ꯅꯥꯛꯇ ꯂꯩꯅꯤꯡꯉꯛꯇ꯭ꯔꯀꯥꯟꯗꯅꯦ ꯅꯪ ꯅꯤꯡꯉꯝꯖꯔꯣꯏ ꯀꯩꯁꯨꯝ ꯈꯟꯕꯤꯗꯦꯅ ꯑꯗꯨꯕꯨꯗꯤ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯕ ꯌꯧꯗꯕꯩꯅꯤꯗꯅ ꯑꯁ ꯀꯅꯥ ꯍꯥꯏꯕ ꯅꯨꯡꯁꯤꯅ ꯅꯪꯒꯤꯗꯨꯗꯤ ꯏꯁꯩ ꯑꯃꯨꯛ ꯁꯛꯅꯤꯡꯉꯛꯑꯦ ꯁꯛꯂꯛꯑꯣꯅꯦ ꯇꯥꯔꯒꯦ ꯁꯦꯝ ꯂꯩꯕꯗꯣ ꯊꯗꯨꯅ ꯑꯩꯒꯤ ꯂꯤꯡꯖꯨꯝꯗ 이낙다 fam리고 닝루바 항라바 아띠야다 예칼루바 낭기 삭담나 단데 ꯀꯩꯅꯣ ꯏꯟꯁꯥꯡ ꯆꯥꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯈꯨꯠꯁꯤꯁꯨ ꯈꯔ ꯆꯤꯛꯄ ꯍꯣꯏ ꯑꯩ ꯏꯁꯤꯡ ꯀꯜꯂꯝꯃꯒꯦꯀꯣ 이나우디 이샤이게 안 하이리스니네 하이데다 이제 이때마 이때마 그러자 또 ꯍꯣꯏ ꯅꯪꯗꯣ 아 ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯉꯥꯏꯍꯥꯛꯇꯪ ꯆꯠꯂꯨꯁꯣꯗꯅ 예 까이쇼 부족벌 라이데다 타박 다우닝해 ꯍꯣꯏ ꯍꯣꯏ ꯅꯣꯏꯅ ꯐꯗꯧꯕꯗꯣ ꯇꯧꯔꯣ 아 쏘비해 아니 만닝도 정정그러게 이거게 응. 굉장한 바보인세 버려라 버려라 이노 ꯌꯥꯔꯦꯗ 아무 싸는 거 바로 그러게 ꯉꯟꯅ ꯍꯜꯂꯛꯑꯣ 들릴까 ꯏꯕꯨꯡꯉꯣ ꯅꯪ ꯊꯕꯛ ꯆꯠꯇꯣꯔꯕꯣ 호이마 이마 ꯃꯅꯝ ꯅꯝꯕꯤꯒꯦꯁꯦ 이마 이ꯕꯦꯝꯃ 이마ꯒꯤ ꯑꯄꯤꯛꯄ ꯋꯥꯈꯜꯅ 이모ꯗ ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯨꯔꯦ 이마ꯅ 이모ꯗ ꯉꯥꯡꯉꯣꯏꯗꯕ ꯍꯥꯏꯔꯣꯏꯗꯕ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ 이마ꯕꯨ ꯉꯥꯛꯄꯤꯌꯨꯀꯣ 이ꯕꯦꯝꯃ ꯀꯩꯒꯤꯅꯣ ꯏꯃꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯨꯕꯣ ꯅꯃꯣ ꯀꯩꯁꯨꯝ ꯋꯥꯔꯧꯗꯤꯌꯦ ꯏꯃꯥꯅ ꯅꯆꯥ ꯑꯩꯈꯣꯏꯗ ꯉꯥꯡꯕ ꯆꯩꯕ ꯇꯧꯗꯅ ꯀꯅꯥꯅ ꯉꯥꯡꯕꯤꯗꯣꯏꯅꯣ ꯑꯩꯗꯤ ꯏꯃꯥꯁꯦ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄ ꯏꯃꯥꯃꯛꯅꯤ ꯈꯜꯂꯤꯕꯅꯤ ꯏꯃꯥ ꯃꯁꯛꯁꯨ ꯑꯩꯗꯤ ꯎꯍꯧꯗꯦ ꯀꯔꯤꯒꯤ ꯏꯃꯧꯅ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯁꯣꯟꯊꯗꯣꯏꯅꯣ ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ ꯏꯃꯥꯅ ꯉꯁꯤꯗꯒꯤ ꯏꯃꯧꯕꯨ ꯑꯄꯣꯛꯄ ꯏꯆꯥꯅꯦꯅ ꯈꯟꯒꯅꯤ ꯏꯃꯧꯒꯤ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯍꯜꯂꯣꯏ ꯐꯖꯩ ꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯁꯤꯃꯛꯅꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯛꯄ ꯇꯥꯃꯣ ꯉꯁꯤꯗꯤꯅꯦ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯑꯃ ꯄꯥꯏꯊꯦꯛꯁꯤ ꯀꯦꯕ ꯍꯧꯖꯤꯛꯇ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯇꯥꯃꯣ ꯃꯈꯣꯡ ꯃꯔꯤ ꯄꯥꯟꯕ ꯅꯠꯇꯦ ꯕꯥꯛ ꯍꯥꯍꯥ ꯇꯥꯃꯣ ꯀꯩꯅꯣ ꯍꯥꯃꯦꯡꯗꯣ ꯍꯥꯃꯦꯡ ꯇꯥꯃꯣ ꯅꯠꯇꯦ ꯕꯥꯛ ꯍꯥꯍꯥ ꯌꯥꯔꯦꯁꯦ ꯏꯃꯥꯅꯁꯨ ꯆꯥ ꯌꯥꯕ ꯉꯥ ꯑꯣꯏ ꯊꯣꯡꯉꯁꯨ ꯐꯔꯦ ꯏꯃꯧꯅ ꯍꯥꯏꯁꯤꯅꯅꯦ ꯈ꯭ꯋꯥꯏ ꯐꯔꯕꯅꯤ ꯂꯥꯛꯑꯣ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯅꯪꯅꯕꯨ ꯍꯥꯏꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯏꯇꯩꯃꯁꯤꯃ ꯍꯜꯂꯛꯑꯕ 한대 생글로 제가 한 것이 이거 이마 ꯋꯥꯔꯕꯣ 와대 이제 봐 보너브라 ꯉꯁꯥꯏ ꯐꯥꯎꯅꯩꯌꯦ 어이 지난날 이제가 오더다네 이마 알아요부터 이시는 뭉따고 그래 뭐 ꯆꯞ ꯃꯥꯟꯅꯗ꯭ꯔꯣ 마음이 많네 ꯑꯩꯒꯤꯁꯨ ꯏꯆꯦꯅꯤ ꯗꯣꯛꯇꯔ ꯐꯣꯟ ꯇꯧꯔꯝꯃꯦ ꯑꯩꯉꯣꯟꯗ
ꯎꯁꯟꯕꯒꯤꯗꯤ ꯏꯁꯥ ꯑꯣꯏꯕꯅꯤꯅ ꯀꯨꯏꯅꯁꯨ ꯆꯪꯉꯔꯣꯏ ꯎꯁꯜꯂꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯁꯤꯡꯂꯤ ꯑꯃꯗꯤ ꯇꯠꯂꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟꯒꯤꯗꯣ ꯑꯗꯨꯗꯨꯅ ꯃꯄꯥꯟꯂꯣꯝꯗ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯔꯖꯔꯤ ꯑꯃ ꯇꯧꯁꯦ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯏꯆꯦꯗꯗꯤ ꯅꯪ ꯍꯥꯏꯔꯛꯑꯣꯅ ꯆꯦꯛꯑꯞ ꯂꯥꯛꯄꯅꯦ ꯍꯥꯏꯔ ꯑꯗꯨꯝ ꯇꯧꯍꯜꯂꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯈꯨꯀꯤ ꯂꯥꯛꯀꯤꯗꯨꯒ ꯌꯥꯔꯔꯣꯏ ꯑꯗꯣ ꯍꯌꯦꯡ ꯅꯪ ꯊꯕꯛ ꯂꯩ ꯍꯥꯏꯗꯥꯏꯅꯦ ꯍꯌꯦꯡ ꯃꯤꯇꯤꯡ ꯂꯩꯒꯗꯧꯔꯒꯦ ꯑꯩ ꯆꯠꯂꯨꯒꯦ ꯌꯥꯔꯣꯏ ꯑꯩ ꯌꯥꯎꯗ ꯆꯠꯄ ꯌꯥꯔꯣꯏ ꯁꯤꯡꯂꯤꯁꯨ ꯑꯃꯨꯛ ꯇꯠꯂꯤ ꯇꯝꯁꯨ ꯑꯃꯨꯛ ꯇꯝꯃꯦ ꯄꯥꯎꯗꯣ ꯀꯩꯁꯨ ꯌꯥꯝ ꯂꯨꯕ ꯑꯅꯥꯕ ꯅꯠꯇꯤꯌꯦ ꯁꯔꯖꯔꯤ ꯃꯆꯥ ꯑꯃ ꯇꯧꯔ ꯂꯣꯏꯔꯦ ꯑꯗꯣ ꯅꯨꯡꯉꯥꯏꯇꯦ ꯑꯩ ꯆꯧꯒꯦ ꯍꯥꯏꯕ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯣ ꯌꯥꯗꯦ ꯑꯩꯁꯦ ꯅꯪ ꯂꯩꯇ꯭ꯔꯗꯤ ꯂꯩ ꯉꯝꯗꯦꯁꯦ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯕ ꯑꯗꯨꯗꯤ ꯅꯪ ꯆꯠꯈ꯭ꯔꯗꯤ ꯑꯩ ꯂꯩꯍꯧꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯑꯗꯨꯅ ꯁꯤꯅ ꯌꯨꯝꯗꯅꯤꯗꯅ ꯑꯗꯣ ꯑꯩꯅ ꯊꯕꯛ ꯆꯠꯈꯤꯕꯅꯤ ꯏꯆꯦ ꯍꯣꯏꯁꯨ ꯄꯨꯟꯁꯤꯕꯁꯨ ꯒꯥꯔꯤ ꯂꯩꯔꯦ ꯈꯔ ꯂꯥꯛꯄ ꯌꯥꯏ ꯅꯥꯕꯗꯣ ꯄꯨꯔꯥ ꯐꯔꯀꯥꯟꯗ ꯃꯥꯏ ꯂꯥꯛꯆꯅꯤ ꯑꯦ ꯗꯣꯛꯇꯔꯅ ꯐꯔꯦ ꯍꯥꯏꯗꯨꯕꯨ ꯑꯗꯣ ꯍꯩ ꯃꯍꯤ ꯑꯩꯉꯣꯟꯗ ꯁꯦꯝꯃꯛꯑꯣ ꯅꯠꯇꯦ ꯁꯦꯝꯕ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯔ ꯊꯛꯀꯦ ꯂꯩꯔꯝꯃꯣ ꯌꯥꯔꯁꯤꯗ ꯑꯩ ꯄꯨꯔꯛꯑꯒꯦ ꯑꯩ ꯂꯥꯛꯄ ꯁꯤꯔꯗ꯭ꯔꯣ ꯅꯪ ꯋꯥꯔꯦ ꯍꯥꯏꯗꯥꯏꯅꯦ ꯌꯥꯅꯤ ꯋꯥꯔꯁꯨ ꯉꯥꯏꯒꯦ ꯂꯥꯛꯑꯣ ꯂꯩꯔꯝꯃꯣꯀꯣ ꯑꯩ ꯂꯥꯛꯈꯤ ꯃꯤ ꯂꯩꯔꯝꯃꯣ ꯌꯥꯔꯦ ꯇꯣꯝꯕꯤ ꯆꯦ ꯅꯠꯇ꯭ꯔꯣ ꯆꯦ ꯆꯦ ꯍꯥꯎ ꯆꯪꯉꯣ ꯂꯥꯛꯑꯣ 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 ꯑꯩꯈꯣꯏ ꯏꯕꯨꯡꯉꯣ ꯑꯝꯇ ꯎꯅꯒꯦ ꯂꯥꯛꯏꯅꯦ ꯂꯥꯛꯑꯣ ꯆꯦ ꯐꯝ ꯂꯥꯛꯑꯣ ꯀꯩ ꯂꯩꯔꯒꯦ ꯑꯁ ꯅꯆꯦꯁꯦ ꯃꯊꯥ ꯌꯥꯝ ꯁꯥꯔꯦꯅꯦ ꯍꯩ ꯃꯍꯤ ꯁꯦꯝꯃꯛꯀꯦ ꯍꯣꯏ ꯍꯣꯏ ꯁꯦꯝꯃꯛꯑꯣ ꯍꯩ ꯃꯍꯤ ꯊꯛꯀꯦꯁꯦ ꯑꯩꯁꯨ ꯊꯛꯀꯦ ꯍꯥꯏꯔꯝꯃꯤꯅꯤ ꯏꯟꯊꯔꯛꯑꯣꯗꯅ ꯀꯩꯅꯣ ꯍꯥꯏꯔꯣ ꯀꯩꯝꯇ ꯁꯥꯏꯅꯤꯁꯦ ꯑꯁ ꯅꯕꯥꯏꯁꯨ ꯇꯣꯂꯣꯞ ꯆꯪꯗꯦ ꯄꯩꯁꯥ ꯈꯤꯇ ꯂꯧꯒꯦ ꯀꯌꯥꯅꯣ ꯂꯥꯛ ꯑꯅꯤꯃꯨꯛ ꯑꯣꯏꯁꯨ ꯌꯥꯏ ꯏꯁ ꯂꯧꯒꯗꯧꯔꯒꯦ ꯑꯗꯨꯒꯤꯕꯨ ꯑꯩꯗꯤ ꯌꯥꯝꯅ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯨꯔꯦ ꯑꯗꯨꯒ ꯀꯩꯗꯧꯒꯦ ꯍꯥꯏꯅꯣ ꯑꯉꯥꯡꯒꯤ ꯄꯩꯁꯥ ꯈꯤꯇꯁꯨ ꯊꯥꯒꯦ ꯇꯧꯕ ꯁꯥꯒꯩꯒꯤ ꯑꯉꯥꯡ ꯑꯃ ꯂꯨꯍꯣꯡꯒꯗꯕ ꯂꯩꯕ ꯑꯗꯨꯒꯤ ꯄꯣꯄꯥꯡ ꯂꯩꯅꯕ ꯇꯧꯕꯅꯤ ꯂꯧꯔꯣ ꯀꯩꯗꯧꯔꯒꯦ ꯌꯥꯔꯦ ꯍꯣꯏ ꯑꯗꯨꯗꯤ ꯐꯔꯦ ꯋꯥꯏ ꯑꯃ ꯁꯪꯉꯦ ꯃꯊꯥ ꯁꯥ ꯂꯩꯔꯝꯃꯤꯅꯦ ꯑꯗꯣ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯆꯥꯔꯛꯑꯦ ꯆꯥꯛ ꯆꯥꯔꯒ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯅꯪ ꯊꯕꯛ ꯆꯠꯈꯤꯕꯅ ꯍꯥꯟ ꯇꯥꯔꯦꯅ ꯊꯕꯛ ꯍꯜꯂꯛꯏꯅꯦ ꯑꯩ ꯉꯁꯥꯏ ꯆꯠꯂꯨꯔꯕꯅꯦ ꯑꯣ ꯑꯃꯨꯛ ꯆꯠꯂꯨꯔꯕ ꯑꯁ ꯈꯪꯗꯦꯗ ꯍꯟꯗꯛꯁꯦ ꯅꯕꯥꯏꯒꯤ ꯇꯣꯂꯣꯞꯁꯦ ꯆꯥꯡ ꯁꯨꯡꯅꯥꯏ ꯅꯥꯏꯗꯦ ꯑꯗꯨꯅ ꯃꯊꯥ ꯌꯥꯝ ꯁꯥꯏ ꯑꯗꯨꯅꯕꯨ ꯒꯣꯔꯃꯦꯟꯒꯤ ꯊꯕꯛ ꯍꯥꯏꯁꯤꯅꯤ ꯇꯟꯗꯅ ꯇꯧꯗ꯭ꯔꯤꯗꯣ ꯑꯩꯅ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯣ ꯅꯨꯡꯗꯥꯡ ꯆꯥꯛ ꯆꯥꯔ ꯍꯟꯈ꯭ꯔꯣꯗꯅ ꯑꯩ ꯊꯤꯟꯕꯤꯔꯒꯦ ꯌꯥꯔꯣꯏꯌꯦ ꯌꯨꯝꯗ ꯏꯃꯥ ꯍꯣꯏ ꯂꯩꯕꯅꯤꯅ ꯅꯣꯡ ꯐꯥꯗꯣꯛ ꯃꯣꯏꯁꯨ ꯊꯣꯡꯖꯅꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩꯈꯣꯏ ꯆꯦ ꯃꯉꯥꯏꯔꯦ ꯌꯨꯝꯒꯤ ꯃꯧ ꯑꯐꯕꯤꯅ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏ ꯕꯦꯝꯃꯅ ꯍꯌꯦꯡ ꯃꯌꯨꯝ ꯄꯥꯜꯂꯒ ꯀꯩꯅꯣ ꯇꯧꯗꯣꯏꯁꯦ ꯑꯩ ꯀꯣꯛꯄꯨ ꯉꯥꯎꯔꯤ ꯃꯤꯁꯨ ꯑꯗꯨꯝ ꯍꯩꯖꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯂꯩꯁꯤꯗꯤ ꯀꯔꯥꯏꯗꯩ ꯍꯩꯕꯅꯣꯗ ꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯣꯏꯔꯣꯏꯗꯕꯅꯤ ꯑꯣꯏꯅꯤ ꯑꯣꯏꯅꯤ ꯃꯤꯕꯨ ꯍꯩꯅ ꯂꯣꯏ ꯄꯣꯛꯂꯛꯄ꯭ꯔꯣ ꯃꯥꯏ ꯇꯝꯖꯖꯅꯤ ꯇꯣꯝꯕꯤꯅ ꯇꯣꯝꯕꯤꯁꯨ ꯌꯥꯝ ꯍꯩꯔꯤꯁꯤꯗꯤ ꯃꯥꯁꯨ ꯍꯩꯖꯅꯤꯗ ꯏꯅꯥꯎꯄꯤ ꯑꯁꯨꯛ ꯑꯐꯕ ꯑꯃ ꯂꯩꯔꯒꯕꯨ ꯀꯩꯅꯣ ꯑꯁ ꯑꯗꯨꯁꯨ ꯑꯩꯈꯣই ꯏꯕꯦꯝꯃꯁꯦ ꯑꯩ ꯊꯥꯖꯗꯦꯁꯦ ꯒꯦꯝ ꯁꯥꯟꯅꯕ ꯃꯥ ꯍꯩꯔꯤꯁꯦ ꯑꯗꯒꯤꯗꯤ ꯑꯣꯟꯂꯥꯏꯟꯗꯩ ꯄꯣꯠ ꯀꯛꯑ ꯗꯤꯂꯤꯚꯔꯤ ꯌꯧꯁꯜꯂꯛꯑꯦ ꯁꯦꯜ ꯄꯤꯌꯨ ꯃꯥꯏ ꯊꯕꯛ ꯑꯉꯥꯡ ꯑꯣꯏꯔꯤ ꯇꯧꯏꯅꯦ ꯀꯦꯅ ꯅꯧꯅ ꯌꯣꯛꯈꯤꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯣ ꯑꯩꯈꯣꯏ ꯇꯣꯝꯕꯤ ꯂꯩꯔꯝꯃꯤꯅ ꯃꯥ ꯃꯥꯏ ꯇꯥꯛꯆꯅꯤꯗ ꯍꯣꯏꯁꯦ ꯂꯥꯛꯑꯣ ꯍꯩ ꯃꯍꯤ ꯊꯛꯎꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯅꯝꯃ ꯍꯥꯎ ꯋꯥꯏꯗꯣ ꯑꯩ ꯁꯤꯠꯂꯒꯦ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯁꯤꯠꯂꯒꯦ ꯅꯪ ꯇꯧꯗꯧ ꯇꯧꯔꯣ ꯑꯩ ꯀꯩꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯅꯤ ꯑꯩ ꯁꯤꯠꯂꯒꯦ ꯄꯤꯔꯛꯑꯣ ꯌꯥꯅꯤꯌꯦ ꯑꯩ ꯑꯗꯨꯝ ꯁꯤꯠꯂꯒꯦ ꯑꯩ ꯁꯤꯠꯄꯤꯔꯒꯦ ꯄꯣꯊꯥꯔꯨꯔꯕ ꯏꯅꯝꯃꯗꯣ ꯑꯩ ꯑꯗꯨꯝ ꯁꯤꯠꯂꯒꯦꯁꯦ ꯌꯥꯅꯤ ꯑꯩ ꯑꯗꯨꯝ ꯅꯪ ꯂꯣꯏꯁꯤꯜꯂꯒꯦ ꯂꯥꯏꯔꯤꯛ ꯄꯥꯎꯗꯣ ꯄꯥꯎꯔꯣ ꯂꯥꯏꯔꯤꯛ ꯄꯥꯕꯁꯨ ꯑꯣꯏꯁꯨ ꯑꯣꯏꯔꯣꯏꯗꯕꯁꯤꯕꯨ ꯑꯩ ꯑꯗꯨꯝ ꯁꯤꯠꯂꯒꯦꯗ ꯌꯥꯅꯤꯌꯦ ꯌꯥꯅꯤꯌꯦ ꯏꯅꯝꯃ ꯑꯗꯨꯝ ꯇꯧꯔꯒꯦꯕ ꯁꯨꯝꯆꯤꯠ ꯁꯤꯠꯄꯗꯅꯦ ꯁꯨꯝꯆꯤꯠꯀꯤ ꯃꯇꯣꯟ ꯍꯥꯏꯕ ꯌꯥꯗꯦ ꯀꯩꯒꯤꯅꯣ ꯑꯗꯨꯕꯣ ꯐꯠꯇꯦꯕ ꯑꯁ ꯐꯩ ꯐꯠꯇꯦ ꯃꯌꯥꯝꯁꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ ꯏꯅꯝꯃ ꯑꯩ ꯀꯩꯅꯣꯝ ꯍꯪꯒꯦ ꯍꯪꯉꯣ ꯏꯅꯝꯃꯁꯦ ꯄꯣꯛꯂꯛꯄꯗꯒꯤ ꯋꯥꯏ ꯁꯤꯠꯄ ꯑꯗꯨꯝ ꯍꯩꯔꯛꯄ꯭ꯔꯥ ꯍꯩꯔꯛꯇꯦꯗ ꯇꯝꯃ ꯇꯝꯃ ꯁꯨꯝ ꯍꯩꯔꯛꯏꯅꯦ ꯑꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯁꯦ ꯇꯝꯃ ꯑꯗꯨꯝ ꯍꯩꯔꯅꯤ ꯑꯗꯣ ꯏꯅꯝꯃ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯩꯒꯤ ꯁꯥꯎꯅꯤꯡꯗꯣꯏꯕ ꯑꯁ ꯈꯪꯗꯦꯗ ꯁꯨꯝ ꯁꯥꯎꯅꯤꯡꯉꯝꯗꯧ ꯃꯥꯜꯂꯤꯅꯦ ꯑꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕꯗꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯈꯔ ꯇꯝꯕꯤꯌꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯒ ꯏꯟꯖꯥꯡ ꯁꯦꯝꯇꯣꯛꯑꯁꯦ ꯑꯗꯨꯒ ꯏꯕꯥꯅꯤ ꯊꯣꯡꯃꯤꯟꯅꯔꯁꯦ ꯍꯣꯏ ꯑꯩ ꯆꯪꯉꯝꯃꯒꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯍꯣꯏ ꯍꯣꯏ ꯕꯦꯝꯃ ꯀꯩꯗꯧꯔꯝꯃꯤꯅꯣ ꯏꯆꯥꯕꯣ ꯗꯗꯥꯒꯤ ꯐꯤꯔꯣꯜ ꯑꯃꯣꯠꯄ ꯁꯨꯒꯦꯅ ꯇꯧꯔꯝꯕꯅꯦ ꯁꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤꯅꯦ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯁꯤꯅꯕꯅꯅꯦ ꯁꯦ ꯄꯥꯏꯁꯜꯂꯨꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯂꯤꯛꯁꯨ ꯁꯥꯔꯛꯄꯅꯤꯁꯦ ꯑꯗꯒꯤꯅꯦ ꯈꯨꯖꯤ ꯑꯃꯁꯨ ꯌꯥꯎꯕꯅꯤ ꯈꯨꯗꯣꯞꯁꯨ ꯌꯥꯎꯕꯅꯤ ꯏꯆꯥꯒꯤꯅꯦ ꯏꯃꯥꯅꯅꯦ ꯀꯔꯤꯝꯇ ꯋꯥꯍꯜꯂꯣꯏ
ꯁꯦ ꯂꯧꯁꯜꯂꯨꯁꯤ ꯀꯩꯒꯤꯅꯣ ꯏꯃꯥ ꯏꯆꯟꯒꯤ ꯊꯝꯕꯤꯌꯣ ꯌꯥꯅꯤꯌꯦ ꯅꯆꯟꯒꯤꯁꯨ ꯂꯩꯌꯦ ꯏꯃꯥꯅ ꯏꯃꯧꯒꯤꯁꯨꯅꯦ ꯏꯃꯥꯅ ꯂꯥꯡꯉꯤꯅꯦ ꯀꯩꯅꯣ ꯂꯣꯏꯁꯟꯖꯔꯣꯀꯣ ꯏꯃꯥ ꯆꯠꯂꯒꯦꯀꯣ 이놈아 아이 곱비게 빌어. ꯌꯥꯅꯤꯗ ꯑꯩ ꯈꯣꯛꯀꯦ. 시대주 하이니해 빌어. ꯁꯦꯁꯦ. ꯑꯗꯣ 이놈아 ngasa aina si 마이렌도 khai ꯇꯧꯔ ꯀꯥꯟꯗ 이놈만나 야리도 그기는. ꯃꯥꯏꯔꯦꯟꯗꯨꯔꯣ ꯃꯥꯏꯔꯦꯟꯗꯤꯅꯦ ꯅꯨꯄꯥꯅ ꯈꯥꯏꯒꯗꯕ ꯅꯨꯄꯤꯅ ꯈꯥꯏꯕ ꯐꯠꯇꯦ. ꯑꯣ ꯑꯗꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯃꯥꯒ ꯏꯒꯇꯪ ꯆꯥꯔꯤꯀꯥꯟꯗ ꯏꯔꯣꯟꯕ ꯐꯨꯠꯄꯒꯤ ꯑꯂꯨꯒꯗꯣ ꯃꯀꯨ ꯈꯣꯛꯇꯕꯤꯒ ꯑꯗꯨꯝ ꯐꯨꯠꯆꯜꯂꯦ. ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯨ ꯌꯥꯕ ꯅꯠꯇ꯭ꯔꯣ? ꯌꯥꯗꯦꯗ. ꯑꯂꯨ ꯑꯅꯧꯕꯗꯗꯤ ꯌꯥꯏꯑꯕꯀꯣ ꯑꯔꯤꯕꯗꯗꯤ ꯀꯦꯡꯉꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯑꯣ ꯑꯗꯣ ꯑꯩꯁꯦ ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯨ ꯍꯩꯔꯦ ꯎꯇꯤ ꯊꯣꯡꯕꯁꯨ ꯍꯩꯔꯦ ꯑꯗꯣ ꯆꯒꯦꯝ ꯄꯣꯝꯕꯗꯣ ꯑꯗꯨ ꯈꯇꯪ ꯑꯝꯇ ꯇꯥꯛꯄꯤꯌꯣ. ꯇꯥꯛꯀꯦ ꯑꯗꯨ ꯇꯥꯛꯏꯗꯅ. ꯍꯣꯏ ꯑꯗꯨ ꯍꯩꯔꯗꯤ ꯃꯤꯅ ꯌꯨꯝ ꯄꯥꯟ ꯌꯥꯏ ꯍꯥꯏ. ꯌꯥꯝ ꯂꯩꯀꯣꯗ ꯌꯨꯝꯗ. ꯅꯕꯥꯅꯤ ꯀꯔꯤ ꯏꯟꯁꯥꯡ ꯊꯣꯡꯗꯧꯔꯒꯦ? ꯃꯥꯏꯔꯦꯟ ꯊꯣꯡꯉꯒꯦ ꯏꯃꯥ. ꯀꯔꯤ ꯇꯥꯛꯄꯤꯔꯕ ꯀꯩꯀꯩꯗꯤ ꯍꯩꯔꯕ? 이놈만나 우티 통무수 따에 마리엔 통무수 하이래 아들기 하이행 사기엔 봄바 따니 누가 아니야 이년 반토 가다면 이제 안gang 양 오리고 야기로이 숨 하이브니 해. 비마 이모 어디 하나 가고? 할락트리 이마. 그리고 팅이다 시디야. 기땅 팅아까니디 하란바니에도. 빨리 통하고 이마서 한번 가야지. ꯍꯣꯏ ꯍꯣꯏ. ꯁꯦ ꯑꯩ ꯁꯠ ꯂꯣꯏꯁꯤꯜꯂꯛꯑꯒꯦꯁꯦ. ꯍꯣꯏ ꯑꯩ ꯆꯥꯝꯃꯛ. ꯏꯃꯥ 이찬가 ꯆꯥꯛ ꯆꯥꯊꯣꯛꯄꯤꯔꯣ ꯂꯥꯛꯑꯣ. 이봉어 라크라보. ꯂꯥꯛꯇ꯭ꯔꯤꯌꯦ. 이봉어 라 불럽 자미나지. 아스 다다디 이놈마 마이가 찾아라니 이바이 사토슬로. 불럽 자미나지 그이노 나 달라가. 아스 꼭 사슬로 미 싹라미아가. 그 마이 오늘 비따라 동이시. ꯑꯗꯨꯃꯥꯏꯅ. ngaktang ngaibdane pulap chamina lore ngairaga. 아이디 좀 하이도 그 마. 오 nang chaningbdo thira cha thoroso. ai nana maga dadaga la pulap chamina rage ya. 짝 थे बलाओ. 이놈마 짝 थेरोगे क्वा. ꯍꯣꯏ ꯍꯣꯏ. बलाओ क्वा. 지금 비바 집함. 나저 누피지 마나 ngang 낭 사오고누고 사오게다 이마. 마시 마라이박수 티자라버니 마빠 마사 강자하더라버니. ꯑꯗꯣ ꯏꯃꯥ ꯄꯥꯕꯨꯡꯗꯣ ꯀꯃꯥꯏꯅ ꯂꯩꯈꯤꯗ꯭ꯔꯤꯅꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯅꯤꯗ ꯏꯕꯦꯝꯃ. ꯃꯥ ꯄꯣꯛꯄꯒꯤꯅꯦ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯄ ꯅꯨꯃꯤꯠꯇꯣ ꯑꯗ ꯃꯥꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯗ ꯑꯦꯛꯁꯤꯗꯦꯟꯗ ꯂꯩꯈꯤꯗꯕꯅꯤ. ꯅꯄꯥꯕꯨꯡꯒꯤ ꯊꯋꯥꯏꯗꯣ ꯃꯉꯣꯟꯗ ꯆꯪꯍꯧꯔꯕ꯭ꯔꯥ ꯈꯪꯗꯦ. ꯑꯗꯨꯗꯒꯤꯅꯤ ꯏꯃꯥꯅ ꯃꯥꯁꯦ ꯃꯤꯅꯐꯥꯎ ꯀꯟꯅ ꯌꯦꯡꯗꯕꯅꯤ. ꯃꯥꯅ ꯉꯥꯡꯅꯤꯡꯕꯗ ꯇꯧ ꯂꯩꯔꯤꯁꯦ. ꯑꯗꯨꯅꯅꯦ ꯃꯔꯥꯏꯕꯛꯁꯨ ꯌꯥꯝ ꯊꯤꯖꯔꯕꯅꯤ ꯃꯥꯁꯦ. ꯑꯩꯗꯤ ꯌꯥꯝ ꯅꯨꯡꯁꯤꯗ ꯏꯆꯟꯁꯦ. ꯃꯥ ꯉꯥꯡꯅꯤꯡꯕꯗꯧꯗꯣ ꯉꯥꯡꯉꯒ. ꯗꯗꯥ ꯂꯥꯛꯑ ꯃꯥꯜꯂꯦ ꯏꯃꯥ. ꯑꯣ ꯆꯣ ꯌꯦꯡꯉꯣ ꯆꯣ 이마수 ꯂꯥꯛꯑꯒꯦ. ꯍꯣꯏ ꯏꯃꯥ. 따분시바. 예. 까이 ꯆꯠꯇꯣꯏꯕ ꯅꯪꯗꯤ ꯌꯥꯝ ꯀꯦꯔꯒ ꯁꯟꯗꯌꯥ ꯆꯪꯉꯛꯄꯁꯤꯗ. 이만하바 ꯑꯃ ꯃꯄꯥꯟ ꯂꯝ ꯂꯩꯔꯨꯕ ꯑꯗꯨ ꯊꯣꯛꯂꯛꯑꯦꯅ ꯉꯥꯛꯇꯪ ꯎꯅꯔꯁꯦ. ꯆꯠꯈꯤꯕꯒ ꯌꯥꯔꯣꯏ. ꯑꯩ ꯆꯦꯟꯕ ꯂꯥꯛꯏꯅꯤ. ꯀꯩꯅꯣꯍꯦ 이만이 ꯅꯨꯡꯁꯤꯅꯕꯁꯨ ꯀꯨꯏꯗ꯭ꯔꯤ. ꯌꯥꯔꯣꯏ. ꯑꯩ ꯂꯤꯔꯕꯅꯤ ꯍꯧꯖꯤꯛ ꯆꯦꯜꯂꯗꯕꯅꯤ ꯉꯁꯤ ꯍꯟꯕ ꯉꯝꯃꯔꯣꯏ ꯑꯩ. 이만하가 떨어놓고 ꯌꯨꯝꯒꯁꯦ ꯑꯝꯇ ꯐꯖꯅ ꯁꯥꯈꯤꯒꯦ. ꯌꯨꯝꯗꯣ ꯆꯦꯟꯕ ꯂꯣꯏꯔ ꯁꯥꯔꯣ. ꯑꯩꯗꯤ ꯉꯁꯤ ꯍꯟꯕ ꯉꯝꯃꯔꯣꯏ. ꯁ꯭ꯀ꯭ꯋꯥꯊꯤ ꯇꯧꯅꯕ ꯇꯞꯄꯤ. ꯀꯩꯅꯣ ꯅꯪ ꯑꯩ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯆꯦꯟꯕ ꯉꯝꯃꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ? ꯑꯗꯨꯏꯁꯨ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ. ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯃꯈꯥꯔꯣꯝꯒꯤ ꯇꯥ ꯈꯥꯕꯗꯣ ꯑꯗꯨꯅ ꯑꯩꯉꯣꯟꯗꯅꯦ ꯂꯨꯍꯣꯡꯉꯁꯦꯅ ꯍꯥꯏꯔꯛꯑꯦ. ꯃꯉꯣꯟꯗ ꯑꯣꯏꯅ ꯆꯦꯟꯈ꯭ꯔꯒꯦꯀꯣ. ꯑꯗꯨꯗꯤ ꯌꯥꯔꯣꯏ. ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯍꯥꯏꯕꯒꯤ ꯅꯪꯅ ꯈꯥꯕ ꯑꯃ ꯄꯨꯁꯤꯜꯂꯦ. ꯐꯥꯒꯤ ꯇꯧꯕꯅꯦ 이bungo. ꯆꯦꯜꯂꯣꯏ. ꯑꯅꯦ ꯍꯣꯔꯦꯟꯗꯣ ꯈꯨꯃꯥꯅ ꯁꯔꯦꯡ ꯂꯩꯔꯛꯑꯦ. ꯑꯗꯨꯗꯣ ꯁꯔꯦꯡꯗꯣ ꯊꯣꯡꯅꯤ. ꯇꯥꯄꯨꯁꯤꯕꯁꯨ ꯆꯥꯕ ꯂꯥꯛꯑꯣ. ꯏꯆꯦꯁꯨ ꯍꯥꯏꯔꯨꯒꯦꯅ ꯂꯥꯛꯄꯅꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯏ ꯍꯥꯏꯒꯗꯕ. ꯍꯧꯖꯤꯛꯄꯨ ꯆꯦꯜꯂꯁꯤ. ꯑꯩꯅꯅꯦ ꯁꯥꯎꯅꯤꯡꯉꯛꯇꯅ ꯍꯧꯖꯤꯛ ꯏꯃꯨꯡ ꯆꯪꯉ ꯂꯩꯔꯨꯅꯤꯀꯣ. ꯌꯥꯔꯦ ꯆꯣ. ꯑꯩꯁꯨꯅꯦ ꯉꯥꯛꯇꯪ ꯆꯠꯂꯨꯈꯤ. ꯍꯣꯏ. ꯑꯗꯨꯒ ꯂꯥꯛꯑꯒꯦ. ꯍꯣꯏ. ꯑꯩ ꯆꯠꯂꯒꯦꯀꯣ ꯑꯗꯨꯗꯤ. ꯍꯣꯔꯦꯟ ꯂꯥꯛꯑꯣꯀꯣ. ꯍꯣꯏ. ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ. ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯇ꯭ꯔꯤꯕꯅꯤꯁꯦ. ꯅꯍꯥꯟꯒꯩꯗꯤ ꯉꯟꯇꯥ ꯍꯜꯂꯛꯄꯅꯤ. ꯃꯥ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯍꯜꯂꯛꯄꯁꯤꯅ ꯏꯃꯥꯅ ꯄꯥꯈꯠꯂꯤꯁꯦ. ꯕꯦꯝꯃ ꯐꯣꯟ ꯑꯝꯇ ꯇꯧ ꯌꯦꯡꯉꯣ. ꯐꯣꯟ ꯉꯁꯥꯏꯗꯩ ꯇꯧꯕꯅꯤ ꯏꯃꯥ. ꯐꯣꯟ ꯆꯠꯇꯤꯌꯦ. ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯐꯣꯟ ꯆꯠꯍꯟꯗꯕꯁꯤꯅꯤ ꯏꯃꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯋꯥꯔꯤꯁꯦ. ꯃꯥꯜꯂꯦ.
ꯏꯃꯥ ꯅꯍꯥꯟꯒꯩꯗꯤ ꯏꯃꯥꯅ ꯉꯥꯡꯉꯤꯗꯅ ꯁꯤꯗꯤ ꯑꯩꯅ ꯉꯥꯡꯒꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯒꯅꯨ ꯀꯣꯏꯕꯦꯝꯃ Sino ang tuloy naman? Iwan din.